Hello ma'am, aina ngasi puraiba video si skin care gi maramdani ado akoina skin care tawrokpa matamda ahanbada cleansing hana tawi natra masigi process se lanki batagadi di mathangi tawrokadaba step singda amata kanaba fangwayaba adudi kamaina akoina cleansing se tawni haragadi ma'am aigi video se makha tana tum yengbiyo ai dum haijarake bako ma'am anamana di khalangani ki habadi akoina cleansing tawba habasi face wash ama lausalani dukandagi aduga akoina mamai hate hanbirani tathopirani loire haina natra chumiko adu ma'am adumai to yam sathina lalebako akoina skin care routine se phajana tawge haragadi ko adi matam naina matang chana akoigi skin care se tawba yam sathina dharkar oyebako aduna ma'am akoina desa matamda akoi skin type ka chana ba face wash use tawbiu karigumba nangi maiduga corners gumba habadi brightening oiba acne dark spot adaidi pigmentation asigumba ma'am se face wash tuga asigumba ingredients sing yauba akoigi maida kana ba piba habadi cure tawba ngamba adumak oiba isamasu hoji face wash ama use tawjariya ba adudi masi NEUD ki skin brightening 10 removal face wash ne ba ko ma'am aduga masi skin type upna maka chana ba face wash ni aduga ma'am asida yawi che kesar haldi chandani ba ko masida antibacterial amadi antifungal properties yauba aikoigi acne oibagumba se control tawre ba ko dark spot oibagumba sisu asigumba sisu haidi manghan bangam ya ba ko adu ta sunatana ma'am hojikti weather je change oirakpani ne ko akoina numitagi akoigi sun exposure se amna oirakani ba ko aduna maram oiraga skin tan ohelakpa masi yamna chawba problem amani haidare adubu ma'am masigi face wash sina yamna laina remove tawri amadi protect tawri ba adugi mathakta masigi face wash sina daily use tawba taragadi akoi skin se glow oirakani ba ko maramdi masida skin lightening properties singsu yauri ba ko ado ma'am ai fanadi kuisala bani na use tawre se ai haidi mai da change lakpa se difference lakpa je asi je uba fange ba ma'am asi photo da dum yengbiyo ba ko aduga ma'am asi kamaina amadi karamba matamda use tawgani haragadi aikoina ahanbada khutsa se yamna phajana tathokpiba ma'am ai dum usirake mayam ai khusa hamdore hoji face wash se khuta khara lobirani lawra matungda akoina mai sida phajana apply tawbirani ba ko phajana apply tawra matungda akoina massage se tapna akoigi khut massage sina so massage se tawbidoine ba ko 30 second muk aduga mayam ngakta taibadi sungkaw kawbigano aduga akoina 30 second massage tawba loira kanda aina video se skip tawbani ko sangmalena do ai 30 second muk massage tawna loira hoji tathurasi mayam tara matungda amuk yenghalage ba ko ado ma'am ai hoji tana lore banina hoji towel ama khagna chumaina taithokpirani ba ko to taithoka loraga ma'am final look kamaina lai yongu haidi tab loraga khogi mai se yamna haidi dum uba fange ma'am ado ma'am yaragadi masi nongmada anirak face wash tawbiu haibadi nu ayukta ama tawra aduga nungthangda ama tawra adubu skin type ki matung ina tawbiu haibadi akoigi oily skin yamna oibado aduduna nomada dum ahum mari ka sum tawthokpiu ba ko ado ma'am aigi asigi face wash se ma'am na pambi ba taragadi NEUD ki masagi website tagi asum purchase tawbiba yagani natragana Flipkart Amazon Meesho sudum phangbigani ba ko haidi purchase tawba yabigani ado ma'am link ti ai makhagi description da dum hapchar mage ma'am check out tawbiro aduga order tawsanbiro bye bye